Kuki jo LALHOUBA singa Government of India ga CHATHANARIBA suspension of operation Soo Makha Tana Chatnahandanaba Manipur Legislative Assembly gi MEEPHAM na center da TAKSHINNABA Amatta Oina Loukhiba do Kuki ZOMI MAR MLA Tana Condemn Tourakli Hiram masiga mari lainana Kuki ZOMI MAR MLA Tana khudyek piduna thadorakpa cherol amana hai Warep asi Kanglup Furup naiba amasung nakal nama khakta da yengba mityenga loinana lauba warep ne Soo tripartite agreement asi kumjali sing ani nipani August 22 da ahanba oina khudyek pinakhibani amade matam gi matung inna ground rules kaya thamduna sangdorakhibani yanaba asigi matung inna central agency sing state lenga ki agency sing amade KNO UPF ki mihut sing na saba joint monitoring group na ground rules sing asi ngak na chalibra haibadu yengsinba haina yanakhibani Grounds rule thugai haibasi JMG gi observation gi matung inna pigadabane ngarang house na lawriba warep asi joint monitoring group ki observation report ki matung inna lawribra haibasi achauba wahangama oiri haina so cherolas na makha tare cherol adu da khudyek piriba MLA sing adu de site 2 AC gi MLA how kholet kipgen technopal AC gi MLA letpa how kip tipai muk AC gi MLA ngur sanglo sanate Churachandpur ACG MLA LM Khaute, Kangpokpi ACG MLA Nemcha Kipgen, Saikot ACG MLA Paulena Thaukip, Singhat ACG MLA Chinglunthang, Henglep ACG MLA Lepjamang Haukip, Saikol ACG MLA Kimnyo Haukip Hangsing Amade, Thanglon ACG MLA Vungjaging Balteni.